Masigi Kanglaipaki Mayradagi Lokotjaba Matam-matamgi Wafamda Maraybak Manipur Kangani Hairamba Maraybak Ningsing Ningbagising Maraybak Ningbasing Kadayda Chatkrabagi Hangnarakli Masini Aanba Sige Matam-matamgi Wafamda Iramda Manipur asi civil society organization sing khoidagi masing yamna leibada Bharat ki manungda maming chatliba state ama oiribani civil society organization singi luchingba singna Maraybak Manipur gi damakta thawai thadokani haiduna ichang thauna leibak miyam gi mamangda yamna toina phongdok laraklibani adubu Manipur da thogliba chahi ama helaklaba kanglup ani gi lan ase kanana Tokhalibano haiba kanglaba fawada lebak miyamna yeknaba oiribasing adu miyamgi apunba pangal thaunana maithiba piduna Maraybak Manipur kannaba hauzik fawba lawfam thokpa thaudang lawdana leiribasi khwaidagi ngakpa haibadu oire miyamna Maraybak Manipur kangani hairamba Maraybak ningbasing kadaida chatkrabage uchi makhulda changduna laikhrabara haina hangnarakli Laibak ki luraba tanfam asida Manipur bu machet tana thugaina bahona riba singi thauna pangalde nongma nongmagi kankhalakli maikoina landaning ba mafamda mai pakna landa silaktuna misimina kaya thokhanbada natana yum kaya tumna mai thaduna manghalle masigi Phalna masagi maramdamda lamdamsigi miyoi cha kaya refugee oiduna relief camp singda yamna wana punsi lenduna lairi Manipur da thogliba kanglup anigi lan ase Bharat laingangna geopolitics amadi proxy war sanaduna thokan bani haibasi lamdamsigi khanghairaba CSO singi luchingba kayana leibak miyamda khangna haiduna launa leiribani adubu leibak miyamgi aphongba yeknaba masak munna khanglabasu makhoigi mathakta Manipur miyamgi apunba thauna pangalna Maraybak Manipur kannabagi damakta lawfam thokpa thaudang adu ngasi fawba lawba ngamdana leiribasi angakpa haibadu oiri Bharat ki Prime Minister Narendra Modi na chahi ama helaba fawba kanglup anigi lan ase loishanana ba wahai ama fawba haidana Manipurda khongdaraktana nungaiba punsi marel amada foreign tour chatuna leiri adubu Manipur lengak ama ichaw chawna laina Maraybak Manipur kannaba lawfam thokpa thaudang adudi lawba ngamdana leiri Aranbagi oinadi karigidamakta Manipur lengangna Maraybak Manipur kannaba lawfam thokpa thaudang adu lawdribano haiduna Manipurda leiriba CSO singna achauba thaudang lawduna Manipur miyam amata oina thomjinduna miyamgi achauba achumba ihau ama hauduna Manipur lengaki mafamda takshinpam thoi taksin gadawriba asisu atay karisunate Maraybak Manipur machet tana thugaina bahona riba asi Kallu haibasini asigumba achumba khongthang ama changchanana bahona ba matamda miyam amata oina tasin khomjin gadaba asmasi Manipurda masing thingamdana leiriba CSO singi luchingba singna oigadabani masigi khudam haiba lising aniga supna amada thokiba jun 19 gi thaudok adu Manipurda leiriba CSO sing amata oina punsinduna laibak miyam pumbagi akanba ihau ama sagatuna Bharat laingak amadi Manipur laingak ki mathakte ima laibak Manipur kannanaba akanba ihau khongjang ama changsin khibadagi mai pakiba aduni adubu haukiba mai pakpagi thaudok adu loinana kaukibagum tawre aikhoigi CSO singi luchingba singna housing Manipur gi luraba tanpham asida mangjel thana chongthoktuna laibak miyambu amata oina khomjin tasinduna miyamgi oina akanba ihau thagatuna Maraybak Manipur kannaba hotnagadaba adu honaba ngamdana leiri matang asida aikhoigi CSO sing asibu kanana kari karamba yai thakrabanu haibase hangnariba wahang ama oirakli maduna miyamna hangnariba wahang asigi paukum aikhoigi CSO singi luchingba singna chap chana pifam thoi masini Kanglaipaki ki Mayradagi lawkhatjaba matam-matamgi Wapham pandamdagi amuk lawkhatjagi afaba oigadaba mandi Linna chikpagidi hidak lay fattaba migidi hidak lay ti haibadu ngasi mak Manipurda thokliba chahi ama helba kuki mifata ama narco terrorist singna mitai yalhong mi singda chatharakpa lan asina mayek sengna takle Masida luribadi India Center lengak mapuna achumba thiraga aranbada chairak pidaba manbagi thawongna maram oiraga atamnana narco terrorist ka khusamnana malemgi maitegi khongul muthatnaba lalong chatharak labra haibagi wahangsing hangningai oirakpagum tawre
Maramdi aranba tawriba asi kanano haibasi khangna khangsinadaba manbagi thawong chatharakpasi state asida tha 12 helakpadagi lamdam asigi yelhaumi miyamda ningdol pomnabagi achauba maramsing oirakpagum tawrakpadagi Manipurdagi Central Forcing maru oina Assam Rifles laukthokina lamdam asigi miyamna tattana lawbasu tha 12 helaklaba haibiyai Nakal amaromda Manipurda ningsing bathok trouble lamdamdagi khunda leitaduna lairaklaba yelhaumi sing Miyoi sing asi India gi miyoi citizen oirakpa sahi humbudraga mangarom helaklabani haiba sing asi India gi chukli pairiba singna khangna kari maram gi kanglo furup ki landa nakal amada tongshinba manbagi thawong chathaduna tha 13 hena lairaklibano haibagi wahang sing lamdam asigi miyamna hangnaduna lakhallibano haibasini Manipur gi hauzik oiriba fibam asigi maramda India gi masak naraba luchingba kayana lamdam asigi irang asi center laingakna athuba matamda loishinana basin bachumgani haina kayarak hanna fongdoraklabasu ngasigi India laingakna tasin usinadana leibagi mawong amada ngasi fawba leibagum tawriba asimakti yamna laibak thibani haina lawdaba kairoidra khale lamdam asida thogliba lan asi kanana kari maramdagi thohalibano haibasi malemgi laibak kayamukna khangnaba hawraklabani haibiyai adubo ngasigi India lengakna aranba tawbasing laksin nadana tha 13 henna leiriba asimakti malemgi miyamna ngaknaram loidabagi maram leite haina khali laibak amagi manungda thokpa irang asigi hawrakfam khangna matam sangna achum arangi wayel chatharaga loishindana thamlibagi nungi oiba wahanthok kari leibagi haiba wahangsing laknabagi maram sunga city India laingakta tarak loidabagi maram leite haina khale nakal amarom da India gi mapangal kalaba security force kaya marom leiriba asina micham miyam gi punsi kari maram gi kanba ngamloidoribano haibasi lamdam asigi miyamda natana yumlonaba leiba kayada khanglam loidabagi maram leite adubu aranba tawbasing laksinna hotnabagi mahutta miyamgi punsi kanbada thausabidaba khulngakpagi michamsing fabagi thawong chathabagi thabak lakpagum tawriba asimakti lamdam asida natana India gi achumba apamba miyamgi damaktadi yamna laibak thibani haina lawdaba yadabagi tanja lakle maram aduna haukiba oirabasu maral na mapot pharba kuki narco terroristing asibo athuba matamda India laingakna laksilaga Manipurda tangdu laitaba puraknaba sinbana khwaidagi hena afaba oigani khale adubo maduna trabadi state asida miyamgi oiba lan ama India laingakta lakpa yabagi thawong mawong laktanaba ngasigi India laingakna honadrabadi afaba oigadaba mande masini pandamdagi lokhatjaba matamgi Wapham makha tarakpada ngasigi rasifal amuk mayam punna taminasi ngasigi rasifal asi YouTube live streaming da laibiriba amadi Facebook page ta midyang tabiriba tongan ba 90.0 Wahong radio da tabiriba amadi SKTV Icecom cable network da Diamond TV channel midyang tabiriba pomnamak taramnok chari ngasigi rasifal amuk mayam punna taminasi Mesh Rasida Kananingba Asauba Tokai Taba Tengnaragani Sel Pitok Pisinda Hai Singani Migi Mateng Pangluganu Sagaina Yang Sili Imung da Jarang Nagani Pakang Lechabi Singyoina Lautong Nagani Mahiroi Singyoina Honaningde Bris Rasi Jackson Hona Jagani Kaludaba Pamdaba Tengnaragani Tabakti Mai Pak na Pangtok Lagani Henjin na Kangani Lam Jatpa Kanagani Pakang Lechabi Singyoina Mugnagani Mahiroi Singyoina Wakal Leitaroi Mitun Rasida wangang bada mitina badi hai singani achauba singna chanbirabasu sagai na yengthigani sel chatlagani thauram kharadi mai pakna pangthok lagani pakang leisabi singyoina mat khenagani mahiroi singyoina wakal fakchili karkat rasi yangsinba yetsinba yamba amuktangda pangthok pawaba numitni sel fangba chatpa tawragani gari tamna thawgani ithak thongba singna di chanbiragani pakang leisabi singyoina warawnagani Mahiroi singi oina wakal piksili singarasida hona zaman kana ba fangba agimi masing yamba luchingba singna nungsibiba lam chatpa mi tinaba kana ba fangba singthabiba da yawba numitni pakang leisabi singi oina nungsinagani mahiroi singi oina loksing hengalagani kanyarasi chawkhatpa fagatpa pangthokningba pangthokpa agimi masing yamba luchingba singna chanbiba pot leiba yaba
Imungda santi laiba numini pakang laisabisingi oina amata oiragani mahairoisingi oina honaningani tularasi haisingna cheksinna honajagani thabak thauramdi mai pakna pangthoklagani thausinba luchingba oiragani mina sakhangbi bahengalagani pakang laisabisingi oina matinagani mahairoisingi oina budi chawkhatlagani Brisik Rasi da charak sahing naiba marakta thauramdi mai pakna pangthoklagani Yesinba kalakpa hengalagani ithak thongba singna ji chanbiragani pakang leisabi singi oina lautong-nagani mahiroi singi oina wakhal fakchili Danu Rasi ayatpa leirabasu achauba thauramdi pangthoklagani mateng pibiba yamlagani sel fangba pot leiba yaba mingchat hengatpa numitni pakang leisabi singi oina matchanagani mahiroi singi oina honaningani Makar Rasi ingna chingna thoram kara di pangthoklagani mateng pibi naba mi masing yamlagani lamtu chatpa mitinabadi kanagani imungda santi leiragani pakang leisabi singi oina nungsinagani mahiroi singi oina lausing hengatlagani Kumbarasi apanba yaikhaiba marakta thabakti pangthoklagani sagaina yengthigani sel fangba chatpa managani marupna kalakpa numitni imungda charang nagani pakang leisabi singi oina matkhenagani mahiroi singi oina honaningde aroibada minarasi asok apan thengnaba khanaba waroba numitni sel chatpa kok saba miwa misa taba numitni isana soktanaba gari tamna thawgani pakang leisabi singi oina muknagani mahiroi singi oina wakal thokti masini pujaragli bangasigi Rashi Phal amadi matamatamgi Wapham makha tarakpada amuk Nungtigi phone liba pause singdagi maroiba pau pusparani laishramdagi taminasi break amatang laujari Admission open Changangaida laiba Imprint Science Academy ki academic session 2024-25 ki class 11 science ki damak ming chananabagi damak form thaba hausare experience leiraba oza singna takpi tambiduna haukiba chahi singdagi ngasi fauba leptana position holder kaya puthorakli Nupa macha amadi nupi macha singi oiba tongan ba hostel su thamjari free sip offer kaya ama su pizari 10 CGPA fanglaba mahiroi singi oina admission fee installment fee transport hostel admission fee sing lemna fangangani book grant pizagani tha khudingi lupa lising taruk ke scholarship su pizari chahi ani gi oiba NEET G course ki fee lemna fangangani 9.5 CGPA amadi masigi mathakta fangba adubu 10 CGPA gi makhada fangba mahiroi singi oina admission fee installment fee transport hostel admission fee lemna fanganba chahi ani gi oiba NEET G course ki fee tangkhai taba tha khudingi lupa lising ani gi scholarship piba 9 CGPA amadi masigi mathakta fangba adubu 9.5 CGPA gi makhada fanglaba mahiroi singi oina admission fee amadi installment fee lemna fanganba book grant fanghanba chahi ani gi oiba NEET G course ki fee tangkhai taba 8.5 CGPA amadi masigi mathakta fangba adubu 9 CGPA gi makhada fanglaba mahiroi singi oina su admission fee amadi installment fee lemna pizari chahi ani gi oiba NEET G course ki fee tangkhai tajagani 7.5 CGPA amadi masigi mathakta fangba adubu 8.5 CGPA gi makhada fanglaba mahiroi singi oina admission fee amadi ahum suba installment fee lemna fanganjagani 7 CGPA amadi masigi mathakta fangba adubu 7.5 CGPA gi makhada fanglaba mahiroi singi oina su free admission fee oigani loinana book grant su pizagani loinana 5.30 CGPA amadi masigi mathakta fanglaba mahiroi khudingmak direct free admission gi khudong chaba su pizari ngasi maklengsin biragu Imprint Science Academy jangangai opposite airport main gate natraga pizariba number 9362141166 amuktang gahana 9362141166 ta pau faubiu National amadi State Awardee MD Zia Ulak Pusamna makhada pizariba layong sing asi layangjari manung changba yadaba manung changbada chang naidaba manung changbada matam kuina changba saujanan thaba amangthong mayada pomba amangthong manungda pomba amangthong da makun hulaga nai chaba pistula amangthong gi akoibada maring chatlaga hagajaba puk nungshit kaba gastric problem leiba e taba chikpa naba tonsil sinus asma khwang naba thagi khongkap chang naidaba fingau chatpa singli nauri son thaba asina singbasing layangjari ba mafam singdi Kekru Bila North AOC opposite Kekru Part Phal ayuki pung 10 dagina nungthil gi pung 5 fauba
mayang Imphal Kochak Bazarda ayuki pung taruk-tagi ayuki pung mapan phauba Yaripok Bamo Laikai Kabarstan Road Thangjanumit amasung yumsakaisa khudingi ayuki pung 10 nungthilgi pung 3 phauba Jumi Colony Old Bazar near Muslim Masjid Sisipur akupa marol gidamak contact tawbiyu MD Zia Ulak Pusham 8414825323 amuktang hanna 8414825323 कदाई वो चली जानो ने मसीनु पासी बा नला हो बसी सेम के देहाई दना असai कोंग को कासे सटिंग थो कपनिंगे दई ओ पोरे कइनु म पहिले मिसला नला हो बसी सेम के देहाई दना कदाई चलुइनो ओ पोरे हा कइनु पोरइ बा ओ नंग सावो फनना बा अनो बन नला पोरे कदाई नो पुछलो मोइ बा हद के लेन ताबदो होरि दबाइना सुदि होररोइद्रो होररोय अदुगा नुंसा साबदसु पेथोररोय प्लास्टिक नती मसे ममनजु होंग फंगे मणिपुरदा मोइनने मेचिनजु साजबा अदुगा पोस्टजु मोइना साजबने एक्सेसरीज सु मोइना साजबा कदावइदा सारिनो सिंगमे ओइनाम थिंगदे लेबा कन्ज्यूमर एंटरप्राइजेस ना साब अदुगा मणिपुरदा लेबा तिन योंबम दुकान हाइदि हार्डवेयर खुदिमक्ता लोइना फंगे अपामा मसु अपामा सांगबा लोइना फंगे अदो आइदि मचुसे अंगांग मनेना पामिबो नंगना अंगांग पामे खंगबदनबु अइना असंग मसुइना लेरेइनि मयाम सु सिजनबियु कन्ज्यूमर एंटरप्राइजेस ना साबा इसिंग यानबा नला ईस्टर्न लिली पैकेज ड्रिंकिंग वाटर की एजेंट अमदी डीलर पामजई एरिया सिंगदी इम्फाल ईस्ट वेस्ट नंबोल थौबाल लेलोंग सामरो मयांग इम्फाल अमदी उचिवा लोइनना खुदोंग चाब सिंगदी था खुदिंगी अमदी चही खुदिंगी टारगेट तौब सिंगदा अखनब प्राइस थमजरी ईस्टर्न लिली पैकेज ड्रिंकिंग वाटर असी हक्सांग फननबा मिनरल्स हाइबदी कैल्शियम मैग्नीशियम अमदी पोटासियम यावरबा ड्रिंकिंग वाटर नि इसिंग असी लोक की इसिंग दगी शेंब इसिंग एजेंट ओइबेनिंग बसिंगना कॉल तोबियु 9863473655 लोइनना 9615668117 ईस्टर्न लिली पैकेज ड्रिंकिंग वाटर हौजी मियामना ख्वाइदगी पामनरिबा मिनरल्स हापा पैकेज ड्रिंकिंग वाटर ने ईस्टर्न लिली BIS समदि फसाइने अप्रूव तौबदा नतना क्वालिटी मेंटेन तौननबगी दमकता अखोइगी लैबोरेटरी दा नुंतीगी टेस्ट तौरगा मियामदे ओलिबे सिंगने प्योर लोकी सिंगदगी लौरगा सेंबा थकनबा सिंगने ईस्टर्न लिली अहानबमक्तदा मरोइबा पाव चुराचांदपुरदा थोंग साननबा पुरकपा पोट अमसुंग ट्रक टोंगलाउबिदा मई थाख्रे इरांग लाक्सिननबा सिक्योरिटी फोर्सना नेशनल हाईवे पुंग कया थिंगजिल्लुरे हारि जून 19 की मंगोइनना कुपाट सिट सेंख्रे उजरा कया थाख्रे कोम याउना फुरुप मसा सिंगे आधार दा कुकी हापकदबने हाइना की हलकले हाइना जोई चंद्रना फुंगदोख्रे सुबदनीदा बाल साहित्य पुरस्कार सिंखै nganbada युवा पुरस्कार पीरगनी नुमित 8 सुरबा मोदी लेंगाकना मणिपुर गिदी करीमता हाइद्री जम्मू कश्मीर गिदी ngasi अमित शाह ना मिफम पांगथोकदौरी छत्तीसगढ़ दा कंबाइन फोर्स ना माओइस्ट निफान हाटख्रे सिक्योरिटी पर्सनल अमा लेखिद्रे कुकी ना नोंमै काबलकपदा मियामना चेंदुना थेंगनबसिदी लेंगाक सिगी सिक्योरिटी फेल ओइरे ताकपने हाइना हाउमीना हाइरे कांग्रेस की PAC की मिफमदा मणिपुर लेंगाकना पावर अमसुंग ड्यूटी सिजनदुना इंग तप्पा हंजिल्ललो हाइना अपील तौख्रे अकनबा नोंग सुरबा याई हाइना IMD ना फोंदोरगली कुकी सिंगना डाइवर द ओटपदगी सनापति द साखोंग ग्यास फंगदर हाइबा वाफम सु फोंदोरगली अमदी मियामना ngakthi paitringai da fam thadokpana sumgani haina ibudau thangjing panhana hairagli khurumjari
Morning newspaper reading midyeng tabiriba amadi tabiriba singbo pusparani laisumna taramna ukjari. Maruiba pausing housing miyamda sandokna pijari. Imphaldagi Churachandpur tamna lakpa thong sananaba mapot masai thanna yauraba truck mari ngarang Moirang Police Station gi manung chana laiba Tronglaubi awang lekaida miyamna pharaba matung truck ani mai thaduna amang ata thoankhre. Central Force amadi Bishnupur District Police ka miyamga chawna muknaba thokre. Mai thabagi thawdo asi ngarang nungthel pung 3 lom tarakpa adwaidagi thokibani. Truck sing asi miyamna faduna puraklaba matung Tronglaubi mayai lekai gi lampak amada mai thaba hoki. Thawdo asida maina tumna sakraba registration number AS25FC1704 aduga maina khara sakraba truck asigi registration number na MN01 AA3705 ni aduga amang ata thokraba truck ani asigi registration number na MN04A9861 loinana saka kungani thoi panba truck asina AS25FC1837 oiri Truck Thaurak liba driver sing asina phongdorok pagi matung ina thong sanana ba polam sing asi sekmai dagi Churachandpur gi singhat fawba pugada bani hana mamang da su kayarak security na ngak selaga puduna satkhre ngasi su security na ngak selaga purak pada miyamna phabani miyamna pharaba su driver amadi handyman da phubo cheba tawkhide makoi gi se na ba firol amadi maru iba pochai sing lauthok halaba matung da gari mai thaba hobani haiki Thawdok thokphamdagi phangba paugi matung ina Bharatiya Infra Projects Limited BIPL gi prefabricated cell gi Gidar Singh adu NIS 102B Churachandpur Tuibai Rota thong sananaba polam singni pot thana haplaga truck mari asinan Manipuri singna thauraga lakhibani Tronglaubi awang lekai yorakpada miyamna thatlaga polam sing adu kadaida pugadabano hangbada Churachandpur da punana bani hairakpadagi truck sing adu Tronglaubi awang lekai ground da thauzil handuna thamki hairi Sahitya Academy na kumsi sahi gi award lauthokpada Manipuri lolge oina aiba ani yaure award phanglaba aiba ani asi Phal Sahitya Puruskar gi oina Khetri Mayum Subadani amasung yuba puruskar phangatabana Wapham chingkhai ngan bani Khetri Mayum Subadani gi nodel Malem Atia haiba lairik adugi damak award asi pigadori bani aduga Wapham chingkhai ngan bagi sayengi lairik asi baturel gi yuba puruskar asi pikhi bani Sahitya Academy gi secretary Dr. K Sri Nivas Rao na thokiba tongan ba notice ani da haiba award sing asi lau thokibani award sing asida check oina lupa lising yangkai amasung copper prak amamam yauri masigi sumathakta Manipur gi Kangla Tongpida pokpa Nepali ai basuras sapagain su yuba puruskar phangba yauri Tha sigi taragani fan phawada awang no poki tongan ba mafam singda akan banong suraba yai haina Indian Meteorological Department IMD na fiba Forecast report amada phongdokre Tamenglong district ki oina di District Disaster Management Authority na jun taragani panda alert lauthoki bagaloina na miyamna section na lainana basu khanghankhre IMD gi report asigi matung ina jun amadagi tarawmdoi phawba asida Tripura da nong subi sang millimeter 1.6 oiki Mizoram da millimeter 69 amadi Manipur da millimeter 19.5 khaktamak laiki asumna chupam thokpa nonggi sangdagi sada humphudagi maubudra fawbi sangda watna chuki adum oinamak Assam da millimeter chamaga kungani Arunachal da millimeter chamaga sumna ani Nagaland da millimeter Yankai ganipan suduna sangchata sada kundagina nipo phawbadamak watki Sekmaigi LPG plantagi Senapati da gas cylinder purakpa truck singda cookie singna ngaihak laitana sel gi demand tawsinba amadi miot minai chathabadagi driver singna Senapati da la uya khidre masina maram oiraga district asida sakthong gas phangnadre hairi
Senapati District Gas Agency Association na khuyek piduna thadorokpa cherol amada tha asigi taragani thoida sekmai bottling plant dagi Senapati tamna lakpa gas cylinder thana yawba truck ama Henbung area da faduna thamki loinana gari adugi driver amadi labor sing adu tafau kuki village ta puraga sel pinana ba demand tawki hairi karigumba thawdo asigi matangda atopa mioi singda tamthok pathoklabadi hat kani haina fawba ki halaki hairi masing matung nahan ayu pung tare lom tarakpa adwaida modbungi damai area da sekmai dagi Senapati tamna lakpa truck amasu amohana phajinduna thamki thawdo asigi matangda gas agency asigi proprietor na Kotugi president amadi secretary da phone kayarak hana tawrabasu pakhum amata pirakhidi haina su phungdorakle Laimaram gi maningda leiba kom frup yauna atopa frup macha singbo kuki khulai paiba singna ki han khanganduna namfuda Aadhaar card ta kuki haiba wahai hap kadabani haina ki halakle haina the Great June Uprising and Unity Day gi Observation Committee gi chairman amasung United Committee Manipur gi president Joy Chandra Konthau samna phongdokre tha sigi taragani panda pangthokadoriba kulhumdoi suba the Great June Uprising Day thoram ga mawinana athauba singi yatapam oriba ke grupat ki akoiba sit seng bagal mari lenana Joy Chandra Konthau samna haike Aadhaar card ta kuki haiba wahai hapchindrabadi lengak ki maikadaki phangada basak thong piroi haba Wapham laklibasi lengak na yengsinggada bani aduga athubada lepkada furup achobana furup macha singbu yosin bagi chanabi asi Manipur gi puwari da yaude mamang thaktagi chanarakte mapalam dagi sangsalakpa mito miran chana khulingba pamba kuki singi manglan kaidaunungda mangphaunaroi oithokloi Manipur the National Register of Citizens NRC sana handuna lamdam asigi furup kanglup singi tangdu leitaba amadi mahausagum hingminanaba honasi NRC mapung phana chanaba asina mapandagi sangslakpa mitop sing khandoktuna tanthokpa ngamgadoribane masinatana lamdam asigi elhau furup sing kanbagi pampai leite Manipur gi irang asi center amadi chin kuki narco terrorist singna thoan bani haiba mayak senglabane matang asida sahi ama farak laba irang asi Manipur lengak na chapchaba firep ama miyam da khangalu irang asibu laksinana ba security advisor Kuldip Singh amadi DGP oina thaupuriba Rajib Singh masana khangna fam thadokadabani haibana chingba Wapham Singh phongdokhi Jiribam miyam gi punsi amasung lanthum ngaknana bagidamak center amasung state lengakna thabak lokhatnaba taksinana bagi warep Manipur Pradesh Congress Committee gi mifamna laukhre Manipur Pradesh Congress Committee na fresh ta thadorok pachirol amada hairi party asigi Political Affairs Committee gi oiba mifam ama ngaranu thilpung ahum taba matamda Phal gi Congress office ta president ke Megha Sandrana mayai tangbal lotuna pangthokre mifam asina hauji Jiribam da thokliba tangdu leita daba phibam asigi matangda kupna khana baga loinana June 3 tagi Jiribam da oirakliba phibam ase Central amasung state lengakna laksinanaba honabaga loinana miyamgi punsi amasung lanthum ningthina ngaksenaba appeal taunanaba warep lauki Jiribam da deploy toriba Central amasung state forcing asina ningthina thaudang lohhanduna ek amasung rules ki makada thabak tawhanbaga loinana lamdam asida mahausagumna ingtha tapthaba amasung nungsi sanaba phibam hanjil hananaba honagadabani haiki Indian Constitution gi makhada state lengakta sinari ba thaudang amasung matik mayai sijinnaraga state asida ingtha tapthaba phibam la hananaba Central amasung state lengakna hotnanaba appeal tawki nauna MP oina khankraba Dr. Angomcha Bimol Akoijam amasung Alfred Kangam S. Atharbo MPCC gi PSC gi member sing oina hapnanaba warep lauki Ngarangi mifam asida Congress Legislature Party gi lusingba o ibobi CWC member gai khangam Deputy CLP lusingba K Ranjit Party gi chief TS Lokesor MP Electing Dr. Angomcha Bimol Akoijam Alfred Kangam S. Arthur Hanagi President Singh M. Okendro N. Loken Working President Singh M. D. Fazlur Rahim
Victor Kaising हानगी मिनिस्टर AK मीराबाई हानगी MLA अमीन साहासु सरुक याखी मिड डे मील वर्कर सिंगी खुसुमन था अमदा लुपा लिसिंग अमखक पीरिबसी हेंगतनबा लाक्लिबा जून कुनगा मरी फावगी मनुंगदा मरी लेनबा ऑथोरिटी ना ऑर्डर थोक्तरबदी थंगनबा जून कुनगा मंगादगी थबक लेपगी खोंजंग संगसिलगनी हाइना ऑल मणिपुर मिड डे मील वर्कर्स यूनियन ना सेक्शन वा थमख्रे मणिपुर प्रेस क्लब ता ngarang पाउमिसिंग उनाबदा यूनियन असिगी सेक्रेटरी अरामबम सनु थोइना फोंदोरखिबदा मिड डे मील गी वर्कर ओइना थबक तौबा होरखिबा असि कुमजा लिसिंग अनि मंगादगिनी मतम अदुदगी ngasi फावबा कथोकपगा लोइनना महिरोइ सिंगिदमक खंदुना अंगांग सिंगी साक थोंगबा कोन फेंगबा वाइ सिटपना चिंगबगे थबक थौरम सिंग तौदुना लागले युमगी तौगदबा थबक इनखांग सिंग थादोक्तुना अयुक पुंग निपानदगी अंगांग सिंगिदमकता होन्नदुना लागलिबा मिड डे मील गी साकथोंग बिसिंग असिगी खुसुमन ngasi फावबा लुपा लिसिंग अमदगी हेंगतपिद्री साकथोंबिसिंगी अवाबासी लेंगाकना खंगबियु हाइना कयारक हना तक्सिनखिबा लैखि युमथंगनबा स्टेट असम याउना तोंगान तोंगान बे स्टेट सिंगददी मिड डे मील वर्कर सिंगी खुसुमल हेंगतखिबा लैख्रे असमददी मिड डे मील वर्कर अमगी खुसुमल असि था अमदा लुपा लिसिंग अनिगे चौंगा फावबा यौख्रबने अदुबु लाइबक थिबदी स्टेट असिगी ओइनदी ngasi फावबा लुपा लिसिंग अमदगी हेंगतपिदना लैरि मरम मदुना लेंगाकना वर्कर सिंग असिगी अवाबा खंगबिदुना लाक्लिबा जून कुनगा मरी फावगी मनुंगदा थागी खुसुमल लुपा लिसिंग अमदगी हेंगतनबगी याथंग अमा थोकदबने करिगुंबा थोक्त्रबदी थंगनबा जून कुनगा मंगादगी थबक लेपगी खोंजंग संगसिलगने स्कूल की हेड मास्टर अमसुंग हेड मिस्ट्रेस सिंगनसु अतोपा कुकसिंग नेक्लगा थबक तौहनबा यारोय करिगुंबा तौरमलबदी मदुदा थोलokpa अफा फत्तगी टेक्साक स्कूल अथॉरिटी ना पुगदबनी हाइनसु फोंदोखि काक्सिंगदगी इरेंगबन फारोगा खोंजोम टेक्सम ताबा लंबी असि लाक्लिबा जून 30 फावगी मनुंगदा सेमजिनद्रबदी थंगनबा जुलाई अमदगी लंबी थिंगजिनबगी खोंजंग संगसिलगनी हाइना इरेंगबन गी मियामना फोंदोख्रे पीपल्स प्रोटेक्शन फोर्स PPF इरेंगबन सिंदुना खुंगंग अदुबु साखननबगी पांदमदा पांगथोकपा मियाम पुंदुना वा खनबगी लाइकोन काबगी थौरम अमा पांगथोखिबगा लोइनना लंबी असिगी हौजिक ओरिबा फिबम कुपना खनखि मसिगी मतुंगदा पेनद्रबा मियाम असिना लंबीदा थोक्तुना खोंजंग संगसिनखि काइथरकलिबा कोइबगी फिबम असिगी मतांगदा अमदि मसिबु कननबा होनबगी थौदांग असि सही नौरिबा महिरोइ सिंगदसु खंगनबा मथौ ताइ मसिदा ममा मपा ओइबसिंगी चावरबा थौदांग लै हाइना मणिपुर लेंगा की डायरेक्टोरेट एंड एनवायरनमेंट एंड क्लाइमेट चेंज की डायरेक्टर डॉक्टर टी ब्रजकुमारना फोंदोख्रे तुरेल मरुगी हरकफम सिंगदगी नुंग लौथोकपिगनु सिंग अमसुंग तुरेल कनबदा लेंगांग मिडियंग संगु हाइना थौबाल डिस्ट्रिक्ट की नोंपोक संगमाइदा मियामना रैली सटख्रे इस्लाम लाइनिंग सटपसिंगी यामना मरु ओइबा नुमित अमा ओरिबा इदुल जोहाना लाकपदा CPI मणिपुर स्टेट काउंसिल ना लमदम असिदा लेरिबा इस्लाम लाइनिंग सटपा मैतै फांगहल सिंगी मफमदा याफा पाउसेल पिरकले मखा तारकपदा मपानी पाउ पिजरी इस्राएल न चथब एयर स्ट्राइक हेजबोलागी अहानबा कमांडर हाथख्रबा मतुंगदा हेजबोलाना अकनबा मौंगदा क्रूज मिसाइल चनीरोम कापसिंदुना इस्राएल दा लंदाख्रबा मतुंगदा मदुगी पाउखुम पीबो ओइना इस्राएल ना अमुक एयर स्ट्राइक सथबदा हेजबोलागी अनिसुबा कमांडर लैखिद्रे मालेमगी लेबा कियादा सोकनारिबा लांदा सिजनरिबा फाइटर जेट सिंगी टेक्नोलॉजी नोमो नोमगी एडवांस ओइबा हेंगलकपगा लोइनना ख्वादिगी हेना खोंजल यांगबा रादरना कैप्चर तौबा ngamdaba amadi nuclear ge खुसु खुलाई मसिंग यामना पोबा ngamba fighter jet sing पुथोकनरकली हौजिंग मालेमगी चौखलबा लेबाक सिंगदा सिजनरिबा fighter jet sing asi generation G5 ना अयामबने अदुबो ब्रिटेन ना G7 गी fighter jet साबा हौख्रे हाइरे
Numit karani gi mamangda Kuwaita leiba building ama maisakpagi thodok amada India maja 45 yauna puna miyoi yangkhai sikhiba asigi matangda thigatlubada miyoi sing aduna leiriba building aduda asoiba kaya leiramba thengnakhre hairi Saina amadi Taiwan leiba anigi marakta nomagi ungkhatnabagi chang hengalakle haukiba numit 15 ni asigi manungda Taiwan da Saina gi fighter jet chamaga kunga manga paisilakre hairi South Africa ge President Cyril Ramaphosa leiba asigi amohana President oiragani haikre haukiba numit kharani gi mamangda Russia amadi Ukraine leiba ani gi marakta sathariba lan asida India gi lanmi ani sikiba asigi matangda India government thawai yaudaba haksang sing India da bibida u haikiba adugi matangda Russia na hojik phawbagi manungda sabsaba pakhom pirakhidre lan soknariba mafamda siba maramna thawai yaudaba lanmi ani gi haksang ado yamna thuna puthoraknana ba honabada achoba awaba ama oigani haire lan maram oiraga awaba taraba gajada mateng pangnana ba polam kaya puduna chatliba America gi gari singda Israel gi Tazaw 9 haina khangnaba group amana Landabagi thawongbo America gi President Joe Biden na akanba mawongda yaningdaba phongdokhibaga loinana thawong asigi chapchaba tawpham thokpa thabak sing tawgani haikre Sahi taragani pan gi mamangdagi China amadi Nepal leiba anigi border area da leiba lamgi che na balairiba asigi matangda sahi asigi lakliba June kunga mangada wari sanaragani Russia amdi Ukraine leibani ki marakta satharakli balan asigi manung chana misimina kaya yaubadagi kham thengna waraba micham miyam gi yenglaga leibani asigi marakta soknani balan asi loisinana ba amadi santi puraknana bagi pandamda malem gi lusingba kyana saruk yaraduna Switzerland da pangthokadoriba Ukraine Peace Conference da Russia amadi China leibani saruk yararoi haikre Russia gi President Vladimir Putin na lan lepnaba amadi santi gi wari sanaba hongnana bagidama Ukraine da thamkiba condition sing ado America na yakhidre hai Israel amadi Gaza leiba ani ki marakta satharakliba lan asigi manung chana Israel gi air strike ta Gaza gi school Sambri ro manghan tahan khre haina UN office ke maikaidagi phongdorakle Politician politician Olakraba Farsan Kisorna Irainumita Bihar ki Chief Minister Nitish Kumar bo mahak masagi pawar makhatana painana bagi Prime Minister Narendra Modi gi makhong sokhibani haina maral sikre Thangnana ahumlak suba tam gi dama office paraba tungda Prime Minister Narendra Modi na ahan boina magi parliamentary constituency Varanasi da June 15 da chatpa khongsatta leiba asigi mafam pumnamakta PM Kisan scheme gi beneficiary lomi crore 7,63,000 ki damak lupa crore listing kun hena scheme adugi taratare suba installment release tawgani hairi NCP founder Sharad Pawar na mahaki party hanagi Chief Minister Uddhav Thackeray gi Shiva Sena faction amasung Congress na saba Maharashtra gi opposition alliance Mahavikas Agadina handaki mikhal asida Maharashtra gi Lok Sabha seat nifuganipan gi manungda kuntra phangkiba adugi matung karem naraduna mahakna Prime Minister Narendra Modi bu thagatkre Train amada mai sakpi thodok thokpa lekhide adubo mai sakle haina ngangnarakiba tonga singna train adugi mathakta tongliba miyam adu thoknaba honarakpada goods wreck amana takhaiduna passenger ahum sikre haina official singna phongdokre T20 Cricket World Cup ki matangda lupa crore 15 gi oigadoba betting racket ama Madhya Pradesh ke Uzen da police na thugai kre sen thanari basi leibak tare tegi dollar dirham amasung pound gumba currency sing yawi haina police na haiki maruiba equis asi peace chopra ni haiba khangba ngamkre betting ring da yawriba Punjab Rajasthan amasung Madhya Pradesh tegi atai equis mapansu phagat kre hairi
मखा तारकपदा सानबगी पाव पिजरे हॉकी इंडिया ना थांग नुमिते स्पोर्ट्स अथॉरिटी ऑफ इंडिया साइड जून 13 तगे पांगथोकदौरिबा नुमित हुमफुगा हुमदोइनी सुबना पांगथोकदबा जूनियर मेंस नेशनल कोचिंग कैंप की दमक मेंबर निपुन साबा कोर प्रोबेबल ग्रुप लाउथोखरे हाइरे सथगदौरिबा कैंप असी इंडिया की जूनियर मेंस टीम की यूरो टूर की मतुंगदा पांगथोकदबने मे कुंदगिना कुनमापन फावबा सथखिबा टूर असिदा इंडिया ना मैच मंगा सानके इंडिया ना टूर असिगी मनुजना बेल्जियम जर्मनी अमसुंग नेदरलैंड्स की क्लब ब्रेडास हॉकी बेरेनिगिंग पुस्का लंबा तौनखिबने टर्की की सिटी अंतान्यादा सथरिबा पेरिस 2024 गेम्स की अरोइबा ओलंपिक क्वालिफायर दा इंडिया की नुपारी काप टीम क्वार्टर फाइनल दा मेक्सिको की मकुता माइटीदुना कोटा फंगबा ngamhogdre adubu वन रैंकिंग की मतुंग इना इंडिया ना कोटा फंगबगी खुदोंगचाबा लैरी ममांग सही की नवंबर थागी मनुंगदा अहानबो इन इंटरनेशनल मैच सानखिबा लियोनेल मेसिना सनखिबा गोल अनि की मतेंगना 2024 कोपा अमेरिका की वाप मैचदा ग्वाटेमालाबो पांसेल मरी अमदा माइथीबा पीख्रे अहुम सुबह सिदेत मलेशिया की ली जी जियाना सोथरंबदगी फुकटलगा चाइनीज ताइपे की ली यी सिया हाउबो माइथीबा पिरमलगा BWF ऑस्ट्रेलियन ओपन 2024 की नुपा की सिंगल्स फाइनल दा जापान की कोदाई नराउकागा सानरगनी नेदरलैंड्स दा पांगथोकपा ATP इन्वेंट लिबेमा ओपन की सिंगल्स फाइनल दा ऑस्ट्रेलिया के एलेक्स डी मिनोर अमसुंग US के सेबास्टियन कोर्डाना सानरगनी जर्मनी ने युम्बु ओइदुना नाहानदगी सानबा होखिबा यूरो 2024 गी सानखिबा ग्रुप ए गी मैच अहानबा राउंड गी मैच ता जर्मनी ने सानरोय तरा ओइखिबा स्कॉटलैंड बो पांसेल मंगा अमदा चाउना माइथीबा पिदुना माइ पाकना कैंपेन हौदोखरे अमदी इंडियन ट्राइथालोन फेडरेशन ना सिंधुना होखिबा जून 13 दगी 13 फावबा तेलंगाना की कोनुंग हैदराबाद सथगदबा ITF नेशनल ट्राइथालोन चैंपियनशिप 2024 दा मणिपुर एथलीट सिग्ना यामना फजबा परफॉर्मेंस उतुना गोल अहुम यावना पुना मेडल 3 लौबा ngamkhre अमदी मणिपुर क्रिकेट एसोसिएशन असिंदुना सथरिबा अहानबा MNCA मेंस अंडर 23 हाउबम बिरमंगोल निंगसिंग टूर्नामेंट की ngarang sanakhiba मैचिंगदा YUCC क्वाकैथेल मैरांगपुरेल YWC लंगथबाल अमसुंग RCA लिलोंग माइपाख्रे लोइसलकपदा मरोइबा पाव अमहना पिजरी चुराचानपुर थोंग साननबा पुरकपा पोट अमसुंग ट्रक तोंगलाउबिदा मियाम न मै थाख्रे इरांग लाक्सननबा सिक्योरिटी फोर्स ना नेशनल हाईवे पुंग कया थिंगजिल्लुरे हाई जून 19 की मांगोइनना केक्रुपात सिट सेंख्रे उजरा सिंगसु थाख्रे कोम याउना फुरुप मसा सिंगे आधार दा कुकी हापकदबनी की हलकले हाइना जयचंद्र कोंथौजमना फोंदोख्रे सुबदनीदा बाल साहित्य पुरस्कार सिंखाइंगानबदा युवा पुरस्कार पीरगनी हाइरे अकनबा नोंग सुरबा याई हाइना IMD ना फोंदोख्रे कुकी सिंगना दाइबर दा ओटपदगी सेनापति दा साक्थोंग गैस फंगद्र हैबा वाफम फोंदोरगले नुमित 3 नि सुरबा मोदी लेंगाकना मणिपुर गिदी करीमता हाइद्रे जम्मू कश्मीर गिदी ngasi अमित शाह ना मिफम पांगथोकदौरी छत्तीसगढ़ दा कंबाइन फोर्स ना माओइस्ट निपान हाटख्रे सिक्योरिटी पर्सनल अमना लेखिद्रे मियामना ngakthi paitugenda pham thadokpana sumgani haina ibudau thangjing panana phongdoragले amadi jiribamgi miyamgi punsi lanthum ngaknana bathabak lokhatlu haina कांग्रेस न तकसिनख्रे पिजरीबा पाउसिंग असिग लोइनना हौजिकी दि नुंतिगी फोंगलिबा पाउसे सिंदिगी लौथोकसबा मरोइबा पाउसिंग मियामदा पिजाबा लोइसिनजरी मिजेंग ताबिरिबा अमदि ताबिरिबा सिंगबो अमुका हना पुष्परानी लाइसोमना
ꯈꯨꯔꯨꯝꯖꯔꯤ